Good morning ma'am. Sana pigi tiffin su already koi breakfast to ge ne sigala ire sana ga luga ngauge kesri siga zairi ma'am sakum de mole lo sindri sina khandala thami kekri hangi ma'am tawa ire siga ma'am angugo sigala ire mai katang happy re kesri ga katang ire happy rage magi tiffin da ma'am Sige hinjang sidi mayam lapo hinjang sabi do aduga tumja pingari ka thonge makung phayo sanu pidi sa ko mai illa jenge ina ma jegara haina gande japot haina dre ma di sa dre mai hinu topi gare sigalai re soibum meppa mayam sesarage ngasigi hinjang mayam ngasigi manthendi pan thaujare sigalai re mun mana pan je mayam hawi kangbra adegidi jerum mama ngaure ba kwati lauga sanu pina mai saruk tilaure hinjange ma thadari mi koli mi yong mem selai re jerum makoi gina ma pai ga selai re adegidi mem soibum met pasu jangan jarake soibum met na sigalai re mem moroke toidi sarage hauji akoi esna singa nga laure ba ko ado iron laga baza taure natragana thonge horen kai tawbado dum share tawjarake ma'am tonga kanji ju sa da ba kuire ba ko kilo ma khasi kara hele thunga thauga dadi angang ba katang to le ma'am aina aing mangani ma'am aina nga thongbado thonga ma'am da share tawbane ada sigala ijare nga sene ko gi aing mangani na haudu ni ba ma'am ko sigala ire soibu mama mele ma'am ini audo mandre mayam bazar chalu eba ko moro atek paga karona tumbiga tomitu je sam kun pi mayam se kilo ma adai beri ga dai san pi gine jamiti box jengalake niche laure ba sena 200 pi mayam siga gi sampu su laure jengalo ma kolka de ga kolka bas ke design laune hai still ki mawong ne mayam ko और से अनि मैम को 200 पिरेबा सिगला रे बेरी रोले देदी खामेन मा बजा तौरे nga baja ma putore adugai gidi मैम sai gi injang kara lai to sai nga thong mo do se charage nunang gidi ane jemba ngau ba ko deidi sina mango ga apple sine chan pi pu ga le mo ba ko mango ni ka khai re ko ni pa ga sigala re morning gi breakfast मैम re ngasi gi injang sebot thonge silai re adugai gidi bora je yong je me am ko ni pana hoi saw guna mai yang gi bidai ne tawri bora je man tawri oi jona ta bam taw ko silai re chan pi gi lawre soibum me le me am sini asigi maten sarage doidi silai re sebot thonge ba ko adugai gidi silai re karona khabi ta ngawre alu hatre me am namme lage karona khabi तो बगिने संडे ने बकवा सिगला इरे सेम नन दी लोरे आइना चिकन दी मपाना सामद्री बकवा कुमजला सुमाई थमम्मे मैम क्लानी मुक्वा दिबैगिदी मिक्सर अचार दिबैगिदी अचार लेबू हम सानिंगे मैम को चले रे थावनी कक्का दीदी सान पीगी सिलोगी रे मैम मैम चिकन थोंबा लोरे सिगले रे अदुगैगिदी लेबुदो इना हाना कायरे बको लेबु चारो सिगले रे मैम सिगे मथिंदिने सिगले रे पान थोंजरे अदुगैगिदी आइने कलानी मुख से पुथोइबा थुमदुम सागन बनिने कलानी मुख कर लोरे लेबु चार से रे सिगा पप्पर कर लैजरे मैम सिगा सोइबुम मेप्पा लैजरे अथेन समनपना मैम मै थान बा लोरे अदोगा मैम कोइने रूम चेंज तौदोइबको अदो रूम दो नहान सेंगोपदा दे वीडियो जे लौजे होद्रेबको मथंग रूम होम नुमित दम जेंगलागे असिसे को रूम अनि ने बको दे किचन बाथरूम ने बाथरूम को दो सिगना lupa listing mga makai ni bako
ꯃꯌꯥꯝꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯡꯉꯤ ꯔꯨꯝꯁꯦ ꯂꯨꯄꯥ 8,000 ꯃꯈꯥꯏꯅꯦꯕꯀꯣ ꯔꯨꯝ 3 ꯕꯥꯠꯔꯨꯝ 2 ꯑꯗꯨꯗꯒꯤꯗꯤ ꯀꯤꯆꯟ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯕ ꯍꯥꯏꯇꯁꯨ ꯅꯠꯇꯕ ꯃꯌꯥꯝ ꯃꯃꯥꯡꯒꯤꯗꯨꯅ ꯐꯤ ꯐꯧꯐꯝꯗ ꯌꯥꯝ ꯃꯑꯣꯡ ꯆꯥꯗꯦ ꯃꯊꯛꯇ ꯀꯥꯕꯗꯣ ꯑꯩ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯅ ꯕꯥꯜꯀꯅꯤ ꯌꯥꯎꯔꯒ ꯐꯧꯐꯝ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯁꯤ ꯔꯨꯝꯁꯦ ꯑꯩ ꯌꯥꯝ ꯍꯦꯟꯖꯟꯅ ꯄꯥꯝꯕꯗꯣ ꯑꯣꯏꯔꯦ ꯄꯩꯁꯥ ꯍꯦꯟꯖꯔꯁꯨ 2,000 ꯍꯦꯜꯂꯦꯀꯣ ꯃꯌꯥꯝ ꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯂꯩꯔꯒ ꯄꯨꯠꯀꯟꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯣꯛꯁꯦ ꯂꯣꯏꯔꯤꯅꯤ ꯂꯣꯏ ꯆꯣꯠꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝꯅꯦ ꯉꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯔꯨꯝ ꯁ꯭ꯂꯤꯞ ꯑꯣꯏꯗꯣꯏꯗꯣ ꯆꯦꯟꯖ ꯇꯧꯗꯣꯏꯗꯣ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯝ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯒꯤ ꯉꯁꯤ ꯀꯩꯅꯣꯅꯦꯕꯀꯣ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯇꯧꯔꯒꯦ ꯃꯌꯥꯝ ꯔꯨꯝ ꯍꯥꯏꯗꯣ ꯁꯤ ꯂꯩꯔꯦ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤ ꯂꯩꯔꯦ ꯀꯤꯆꯟ ꯁꯦꯀꯣ ꯆꯥꯎꯔꯤꯕ ꯌꯥꯝꯅꯀꯣ ꯀꯤꯆꯟ ꯔꯨꯝꯁꯦ ꯌꯦꯡꯉꯣ ꯆꯥꯎꯕꯅ ꯑꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯔꯨꯝ ꯑꯃ ꯁꯤꯁꯦ ꯃꯣꯏꯒꯤꯅꯦ ꯑꯟꯃꯥꯔꯤ ꯌꯥꯎꯈꯤꯕꯗꯣ ꯃꯌꯥꯝ ꯒꯣꯗ꯭ꯔꯦꯖ ꯃꯣꯏꯒꯤ ꯑꯆꯧꯕ ꯗꯕꯜ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯂꯥꯏꯠꯄꯨꯗꯤ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯏꯠꯄꯨꯗꯤ ꯄꯥꯟꯗ꯭ꯔꯤ ꯗꯕꯜ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯏ ꯔꯨꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯂꯥꯏꯠ ꯊꯥꯟꯗ꯭ꯔꯤꯕꯅꯤꯅ ꯃꯝꯃꯤ ꯇꯥꯏꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯥꯟꯕꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯅꯤꯄꯥꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯕꯥꯠꯔꯨꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒ ꯑꯃ ꯂꯩꯔꯦ 2 ꯌꯥꯎꯋꯦꯕ ꯑꯗꯩ ꯁꯤꯒ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯔꯨꯝ 3ꯅꯦꯕ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤ ꯕꯥꯜꯀꯅꯤ ꯂꯩꯔꯦ ꯃꯌꯥꯝ siga barum am lere barum ani jawi beko nigai gidi siga barkining lere seni meam nang teng meam siga hauri barum machu umne salar marang kaira ni meam siga sut toti ani jawi tu meam room mama siga masang gani meam thong na ani pale ba jali siga siri phigan mari do meam like tambe ta sumaina thaure ba ko loi lok thoga hunje khare sumaina mate ka thang thamore khara tek pa jawi ba ko ado se phi mogi masagi jawje ba godres ne ba ko ase matak siga ne blanket kari kara loi thang mare pisina yagi worker kari kara ko ase ujik pachana tai thoga ne tupsala thangya na hanbri tai thoma bane ko ine ko to amkamu tai thok ki ba ko tuga phi sing sap san ge meam ayung dini ja hapani akoi sage dona thokpa ge happa ge khali kani phi meam ni sa yong bwa bidana kisala purai ne ba ko bag ta chu bag ani lai re ba VIP am chu pure aidi purum hongak pagi thabak meam sidi meam na sum khang birangani barada lai bai sinau sing ne sim mapa na le re ba makon da lupa manga pi ai ko se siga sumai thajali bane aina ne ayang ju phi da chu da na bai ko adu ai gi kong group na se tham mare me sumai da ro atai di setting tawdri da tawge phi meam chai hi me mayam aroni pa kaudana fitting tawrame ado se filter se sindok pagi loba sakhi ba ko magi bag se thamame do sumaina moi hana gi chubai ni khone phengdoi ni hana mi leirame ba ko ai chak thangali ase ju palalamage siga adidi mandir sina swaida palalamage mayam ngasi loisan jaba ngai loisan gare jengan jarake mayam da ko se matak siding sai hai grabani ado hojik anmari si joina sumaina loisale moi ge jaw anmari ni yam sauri ai helmet se om suye ba ko ani sumai option thamme mayam sumaina happe se laire ko ma'am dugai giti yam sauri ba ko duga pia pai makasare adegi mayam phigan mari do koi ni pana ne loi lok thokare ba ko katanga piklam na thame angang gi larik ka adai mai kilona kharaga
ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛ ꯈꯔꯒ ꯊꯝꯃꯦ ꯆꯨꯅꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯊꯣꯛꯄ ꯍꯥꯛꯇꯥ ꯖꯥꯟꯕꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯆꯄ꯭ꯔꯥꯏ ꯐꯃꯨꯡꯁꯦ ꯊꯥꯒꯗꯕ ꯋꯥꯠꯂꯤ ꯑꯁꯤ ꯊꯥꯗꯣꯏꯅꯦꯕꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯒ ꯃꯥꯏ ꯀꯤꯂꯣꯅꯥ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯁꯤ ꯇꯦꯕꯜꯁꯦ ꯃꯥꯏ ꯂꯥꯏꯔꯤꯛ ꯄꯥꯅꯕꯩ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏꯅꯤꯒꯤ ꯐꯣꯇꯣ ꯑꯗꯩꯗꯤ ꯁꯤꯒ ꯐꯖꯅ ꯉꯁꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝꯀꯣ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯇꯤꯡ ꯇꯧꯔꯛꯄꯗꯀꯣ ꯑꯗꯨꯒꯩꯗꯤ ꯈꯣꯡꯒ꯭ꯔꯨꯞꯅ ꯁꯦ ꯊꯝꯃꯦ ꯃꯌꯥꯝ ꯊꯧꯔꯤ ꯃꯆꯥ ꯉꯥꯏꯔꯦ ꯀꯨꯅꯥꯁꯤꯒ ꯑꯩꯅ ꯀꯤꯜꯂꯦꯕꯀꯣ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯐꯤ ꯑꯃ ꯆꯥꯟꯗꯣꯛꯅꯕꯒꯤ ꯁꯦ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯨꯞ ꯀꯩꯀꯥ ꯑꯗꯨꯗꯒꯤ ꯁꯦ ꯀꯨꯅꯥꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯁꯤꯅ ꯃꯌꯥꯝ ꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯦ ꯈꯔ ꯃꯟꯕꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦꯕ ꯑꯩꯅꯀꯣ ꯖꯥ ꯑꯝꯇ ꯇꯩꯊꯣꯛꯅꯤꯡꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯁꯦ ꯃꯌꯥꯝꯁꯦ ꯑꯃꯟꯕ ꯐꯤ ꯃꯣꯏꯁꯤꯒ ꯂꯧ ꯂꯥꯛꯑꯦꯕꯀꯣ ꯁꯨꯛꯌꯥꯝ ꯑꯃꯟꯕ ꯐꯤꯁꯤꯗꯤ ꯀꯃꯥꯏꯅ ꯌꯣꯟꯊꯣꯛꯀꯅꯤ ꯃꯃꯥꯡꯗꯁꯨ ꯕꯣꯁꯇꯥ ꯑꯃ ꯌꯣꯜꯂꯦ ꯂꯨꯄꯥ 10ꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕ ꯂꯨꯄꯥ 10ꯇꯅꯦꯕꯀꯣ ꯑꯗꯨꯏ ꯅꯠꯇꯕ ꯄꯥꯔꯅ ꯁꯦ ꯖꯕ꯭ꯔꯥ ꯃꯔꯛꯇ ꯍꯨꯟꯖꯦꯛꯄꯗꯨꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯊꯃꯣꯏꯁꯤꯅ ꯁꯤꯁꯦ ꯌꯣꯟꯕꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯅꯥꯗ ꯄꯨꯁꯟꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤꯁꯦ ꯆꯥꯛꯈꯨꯝꯗ ꯊꯝꯒꯅꯤꯗ ꯁꯤꯒ ꯁꯨꯝ ꯊꯝꯃꯦꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯒꯤ ꯕꯣꯔꯥ ꯑꯃꯁꯦ ꯖꯕ꯭ꯔꯥ ꯉꯥꯛꯇꯅꯤ ꯍꯨꯟꯖꯦꯛꯅꯕꯒꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯐꯖꯅ ꯁꯤꯠꯇꯤꯡꯕꯨꯗꯤ ꯇꯧꯗ꯭ꯔꯤꯕꯀꯣ ꯃꯌꯥꯝꯀꯣ ꯁꯤꯁꯨ ꯇꯧꯅꯤ ꯑꯗꯣ ꯐꯖꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯩ ꯆꯥꯛꯈꯨꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯅꯍꯥꯟꯒꯩ ꯊꯦꯠꯂꯝꯕꯗꯣ ꯊꯦꯠꯇ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯊꯦꯠꯐꯝꯁꯦ ꯈꯤꯇꯪ ꯍꯨꯠꯄꯗꯣ ꯄꯀꯥ ꯍꯨꯠꯄꯗꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯊꯝꯃꯦ ꯕꯣꯇꯜꯁꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯥꯔꯣꯅꯦ ꯐꯤꯠꯇꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯤꯇꯔ ꯑꯅꯤꯀꯣ ꯑꯃꯨꯛ ꯂꯤꯇꯔ 2 ꯑꯃ ꯈꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯁꯤꯡꯁꯦ ꯊꯝꯗ꯭ꯔꯦ ꯂꯣꯏꯔꯒ ꯍꯥꯞꯄꯒꯦꯅꯀꯣ ꯑꯗꯩ ꯁꯤꯒ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯊꯤꯔꯒ ꯀꯥꯡꯈꯥꯗ ꯐꯪꯉꯤꯕꯀோ ꯑꯩꯗꯤ ꯑꯩꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯣꯠꯂꯝꯃꯦ ꯁꯤꯁꯨ ꯐꯦꯡꯗꯣꯛꯑꯅꯤ ꯃꯌꯥꯝ ꯕꯇꯜ ꯂꯤꯇꯔ ꯑꯅꯤ ꯁꯤꯁꯦ ꯑꯅꯤꯈꯛꯀ ꯂꯤꯇꯔ ꯑꯃꯒ ꯂꯧꯕꯅꯦꯕ ꯉꯁꯤꯀꯣ ꯑꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯥꯔꯣꯁꯦ ꯍꯧꯖꯤꯛ ꯊꯟꯗꯣꯔꯦ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯩ ꯂꯥꯏꯗꯤꯀꯣ ꯁꯦ ꯃꯟꯗꯤꯔꯕꯨꯗꯤ ꯇꯧꯔꯦ ꯂꯥꯏ ꯊꯝꯗ꯭ꯔꯤ ꯁꯦꯅ ꯁꯤꯒ ꯊꯝꯃꯦ ꯃꯌꯥꯝ ꯁꯦ ꯔꯨꯝ ꯑꯩꯈꯣꯏ ꯅꯤꯄꯥꯏ ꯒꯥꯔꯤ ꯆꯥꯄꯤꯌꯥ ꯂꯩꯔꯦ ꯑꯗꯩ ꯆꯥꯛꯈꯨꯝꯁꯦ ꯃꯣꯏ ꯐꯦꯟ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯥꯟꯁꯤꯜꯂꯦ ꯐꯦꯟ ꯑꯃꯈꯛꯀ ꯂꯩꯔꯅꯤ ꯑꯅꯤꯅ ꯑꯣꯛꯇ꯭ꯔꯦꯕꯀꯣ ꯔꯨꯝꯁꯦ ꯆꯥꯎꯕꯅꯤꯅ ꯃꯌꯥꯝꯀꯣ ꯁꯤꯒ ꯕꯥꯠꯔꯨꯝꯅꯤ ꯁꯤꯒ ꯊꯣꯡꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦ ꯔꯨꯝꯁꯤꯅ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯈꯦꯀ꯭ꯔꯤ 2 ꯄꯥꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡ ꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯑꯃ ꯂꯣꯟꯁꯤꯜꯂꯦ ꯃꯌꯥꯝ ꯀꯨꯂꯔꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯐꯦꯟ ꯑꯃ ꯄꯥꯜꯂꯦ ꯁꯣꯟ ꯔꯨꯝꯒꯤꯁꯤꯒꯤ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯃꯌꯥꯝꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ 3 ꯁꯨꯔꯕꯅꯤ나 ꯍꯥꯟꯅ ꯔꯨꯝ 2ꯇꯅꯤꯅ ꯂꯩꯔꯅꯤ ꯁꯤꯒꯤ ꯃꯃꯥ ꯊꯥꯔꯦ ꯃꯌꯥꯝꯀꯣ ꯁꯤꯒ ꯐꯃꯨꯡ ꯊꯥꯔꯦ ꯄꯣꯠꯆꯩ ꯃꯌꯥꯝ ꯄꯣꯠꯆꯩ ꯑꯩꯅ ꯁꯤꯒ ꯈꯔ ꯌꯥꯟꯁꯤꯜꯂꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯀꯥꯡꯈꯥꯗ ꯊꯝꯕꯩ ꯃꯊꯧ ꯇꯥꯏꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯥꯁꯦ ꯁꯤꯠ ꯅꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯒꯣꯗ꯭ꯔꯦꯖꯇꯣ ꯁꯤꯒ ꯂꯩꯔꯦ ꯃꯊꯛꯇ ꯄꯣꯠ ꯈꯔ ꯊꯥꯡꯍꯜꯂꯦ ꯁꯤꯅ ꯗꯤꯛꯁ ꯇꯤꯚꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯇ ꯁꯪꯉꯤ ꯃꯌꯥꯝ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯂꯣꯏꯔꯦ ꯁꯖꯇꯤꯁꯦ ꯊꯝꯃꯦ ꯌꯦꯡꯍꯜꯂꯛꯀꯦ ꯂꯥꯏ ꯉꯁꯥꯏ ꯊꯝꯗꯕꯗꯣ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯣꯠꯆꯩ ꯂꯣꯏꯁꯟꯕꯗ ꯋꯥꯔꯕꯅꯤꯅꯅꯦ ꯆꯤꯀꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯂꯩꯔꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯀꯣ ꯁꯤꯒ ꯁꯖꯇꯤ ꯊꯝꯃꯦ ꯃꯥꯏꯁꯦ ꯂꯥꯏꯔꯤꯛ ꯊꯝꯕꯤꯕꯅꯤꯅꯀꯣ ꯁꯤꯒ ꯊꯝꯃꯦ ꯂꯛꯁꯃꯤꯁꯨ ꯊꯝꯃꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯉꯁꯤꯗꯤ ꯑꯌꯨꯛꯇꯩ ꯂꯣꯏꯁꯤꯟꯕꯗꯅꯦ ꯋꯥꯔꯦꯕ ꯑꯗꯨꯅ ꯆꯤꯀꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯂꯧꯔꯦ ꯂꯩꯔ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ